Farmers Demand Day haiduna chamaga kunmapan suba Jananeta Irawat man celebration listing ani kunmanga gi thoram ibudau sandong harauthal kumbida pangthokre. Kurumjari STV gi pau meeting tabir basimbu taram nokchari pau sandong na pijari. Farmers Demand Day gi haiduna chamaga kunmapan suba Jananeta Irawat man celebration listing ani kunmanga gi thoram tongan ba makhal mathel kaya gi thoram ga loinana ibudau sandong harauthel kumbida pangthokre. Irawat Celebration Committee Manipur Laumi Lupna CPI Bisnupur District Council amadi CPI Kumbi Local Council ga punna khusamnaduna pangthokiba thoram aduda lamyanba Irawat ki photo da miyamna laisu katuna ikai khumna ba utkre. Thoram maduda Irawat amadi Laumi Sinmi haiba thimda school mahiroi singi open category oiba sport painting competition amasu pangthoki loinana Jananeta Irawat ki saitha isaida yumpham oiba jagoi kayasu utke. Thoram maduda Irawat Celebration Committee Manipur gi Vice Chairman L Sotin Kumarna Laibak asigi territorial integrity ngaknaba hotnabada lamyanba asina lauramba khongthang asi ngasi oirakliba fibam asida aikhoi pumna mangna yamna ningthina nainabagi tangai fadaba lai aduna lamdam asida khunda minarakliba yelhomi mayam punsinduna apunbagi pangal ama sagatuna apunba Manipur ama imalaiba ki damak tangai fadaba adu laire Irawat ki thoram asi committee na makhal makha kayagi thoramga loinana tha ama chupna pangthokani loinana lamyanba asigi mari leinaba tongan ba program kaya ama lakpada chahi ama chupna pangthokani haina Irawat Celebration Committee Manipur laingak na miyamda thamlakli. Tina Horiba Latpam Madamati Mahal Adu MD holder the Singamaga Zamapan Nipuga Dieta Adu Toman Union Tara Intelakanda Adu Jukto French Singing Masidi Adu Ba Yelomi of the Toman Jati Pulabakanda Putmasaktima Sagalabakanda Apunu Manipurama Adu Imaragaki Adu Chap Itangai Padoro Maside Maramasitagi Irawat ki thabun mase koi thabasum na pangthokani wakhan kaya ki program kaya ka loinana adu loinana mahak mari ne ba tongan program kaya ma laporda sahi asigi manung da sahi chuppa ekoi mahaki mari ne program kaya se ekoi pangthok ba ekoi Irawat celebration committee ki mai ke jagi mayam punam ta pawdum bijeri Hanagi MP Dr. R.K. Ranjan namade hauziki MP Dr. Angomcha Bimol akoizamna Imphal East ke Indian Red Cross Society da pirakpa ambulance ani ngasi dagi service haukre. Ambulance service hokdokpagi thoram porom pata laiba Imphal East DC complex ta pangthokhi. Ambulance service adu Imphal East ki IRCS ki president su oriba Imphal East ki DC Dr. Nevedita Laren Lakpamna hokdokhi. Thoram maduda IRCS Imphal East ki VP retired IAS Dr. R.K. Nimai amadi atai thaupuba singsu saruk yakhi. Thoramga mari lainana Dr. R.K. Nimai na ambulance asi road accident gi oina free service amadi normal patient care gi oina ataba mamalda service pigani patient care gi oina ahanba kilometer manga gi lupa listing ama ahenba kilometer manga khudingi lupa chama hengatkani miyamna ambulance service asigi kanaba lawbiyu haiki thoramga mari lainana Dr. Nevedita Laren Lakpamna Supreme Court na road safety gi saruk ama oina national highway singi kilometer manga khudingi ambulance service amamam thamnaba haibas laikrabasu Manipur gi oinadi seltumgi fibam phattabana thabakta onthokpa ngamdana leiri ngasi piriba ambulance ani asina kharadang oirabasu menkhatpa ngamlagani haiki public tay ang chawa mating ama to bibo bita magka ina Indian Red Cross Society aduga mating pangbira iba Red Cross Society da ambulance ko bibira iba singsa so ai han an thagat chage koina ambulance siren la pama tamda aina hygienic base ambulance ko jo kitang respect of you aduga ambulance ki mafam se piraga akoina kitang thaidok piraga hena smaina ambulance ki service da mating pangsi haidana basic facility kitang yaragadi Red Cross na mafam da school college adagi government institute da kitang pipiragadi masina ne akoina road accident ama tawba matamda how can we help akoigi level dagi kitang tawna baso ai kitang request tawsege. Let's unite for a stronger future for the development of Kumbi Kendra Haiba Wakhalonda
8 Leaders Meet ki thoram ama Central Election Committee Team of Wangkem Sobana Sindona Kumbi Assembly Constituency ki Wangu Ahalup Chuthek Laikai Community Hall da Public Convention pangthokre. Thoram maduda W Shobhana Kumbi AC ki manungda lairiba Kumbi Ithai Wapopi Lambi Kumbi tu Wangu Main Road Chatpa Maru Oiba Lambi Asuki Matik Fibam Phatre Kumbi SDC Office Lai Adubu Staff Singdi Office ta Amata Famdre Market Chowkhatri Mai Haulang Pokhtholakpa Matamda Mai Kananaba Fire Service Laitri Ithai Lokong Aduki Matik Fibam Phatre Mahakna Makhata na Haikibada MLA Haibasi Lawmaker Oibana Law Sembana Ngamba Miyoi Oigadabani India ge Constitution bo Munna Nainaduna Khangba Mi Oigadabani Haiki Technopal District tagi Lanjanarakuna Akampa Relief Camp ta Changjafam Lauri Basinge Yaifa Thaurang Singh Paikhat Nanaba All Manipur Dalit Development Association gi mifam phamduna khana nainakre Laita Laira Singhidamak Center Lengang na Thadarakliba Chakthung Singh Mapung Fana Miyamda Yohannaba Association Asina Lepa Laitana Hona Kigani Haina Association Asagi President Dr. T.M. Razena Fongdorakli Impal East ki Akampat Ideal Girl College ta Hangba Relief Camp maduda pangthokpa mifam aduda Mari Lainana Razena Moredagi Lanjenaduna Lairiba Miyam Singh asi masa masagi mayumda hanjin hanba amadi amang ata singi fangpam thokpa senthang pinaba center da taksinduna lakli amaromda laibak asagi atopa state singda longmi singi damakta center laingang na senthang piriba asigumna state asigi su senthang pinaba Mari Lainaba ministry da memorandum piduna taksinkre Senthang asi fangba yabagi oithokpa chauna leire haiki Aikoi hingdam yane gandam yane aikoi abatadi liching dawagi makhana Manipur sanale ba singapsi chingni tabiama tuina ngapsi haibi wakhalo madu gi philosophy do madu tana jana koi apply to da madu natradi no more aikoi jati se Momonasta di momoni soi mochiragani lebasa tabiba wakalo chingche aina ang sinu chumi aina tawi sinu chume adudi aikoi hinnaba yade Manipur sanale ba sida jati kuthana na dal lei jati khudi bagi wata nagati aikoi hingui akhali aikoi pujhalasi Gender and Social Development Coordinating Committee GSDCC Pundongbam Gram Panchayat Amadi MSRLM gi Makhada Semba Pundongbam Gram Panchayat ki manungda leiba BLF singna khusamnaduna nongmagi oiba Environmental Public Awareness Program Pundongbam da pangthokre Thoram maduda anti-plastic bag campaign tawduna West Santhahanba Uthabana chingba pangthokhi Thoram maduda Pundongbam Gram Panchayat ki hanagi Pradhan I Premna Pundongbam Gram Panchayat plastic chaiba Hanthahanba Gram Panchayat asigi manungda leiba Khul singda plastic bottle bank thamduna sizinaba loiraba bottle sing sell onthokpa mafam chaba mafamda uthaduna aseng banuksit fanghanbagi thabak paikhalakpa yanaba thoram asi sinbani haiki कोई विलेज मरी कोली पुंगदोंग ग्राम पंचायत से विलेज BLF मरी अखोगी प्लास्टिक बोतल बैंक से थमेरगा अखोइना अदुगी बोतल बैंक तुदैदा अखोगी खुंगंगदुदैदा सिनरुबा बोतल सिंग करी सिंग दु पुसलगा अदु लोय हापसलकांदा अमुक पिकअप तौबा एनवायरनमेंट डिपार्टमेंट तानरकांदा अदु पिकअप तौरगा अखोइना मु पैसा ओंथोगा यामना सावना तरस पैसा ओंथोगा मखोइना पुखरहनगिबा अदु इतागदी प्लास्टिक बोतल जे साइथोकपगी मुहुत्ता अखोइना एस मसी अखोइना पैसा ओंथोकपा याय फंगिने हाइब तौरकांदा नालकनबा लुना नालनबा अदुरोमदा फोकस तौरकांदा अखोगी सिनजबा दुगुंबा अवेयरनेस प्रोग्राम नि Mamang thagi tan kontrama thoida Manipur Police na Kaisal Village Volunteer Organization ke miyoi mari yamlaba nongmai amadi nongmai maru pokhaiba yaba potlam singa kona na phare
Faraba Myoy Singh Adudi Sagolban Bijoy Gobindadagi Rajkumar Siddharth Elias Momo Chahi Kuntra Humdoi Larik Engbam Laikai Salam Lairaktagi Laishram Rameswar Maitei Chahi Nifu Mari Top Awang Laikai Dagi Athokpam Brojendra Singh Elias Mukil Chahi Nifu Manga Top Awang Laikai Dagi Laishram Sasikanta Singh Elias Nauting Chahi Kun Mangani Faraba Myoy Singh Adudagi AK Rifle Ama AK Ghatak Rifle Ani Incise Rifle Ama 7.62 mm gi SLR Ani 9 mm gi Carbine Ani 303 gi Rifle Ahum 9 mm gi Pistol Ama 303 gi Modified Rifle Ama 7.56 mm gi Incise Rifle Ani 7.62 mm gi SLR Ama AK Rifle Ama 7.62 mm gi Nongmai Maru Chaniga Humpu Humdoi Incise ki Maru Chaniga Humpu Manga 303 gi Rifle Maru Chamaga Yankai Humdoi AK Rifle gi Nongmai Maru Chahumga Nifu Mapan 9 mm gi Nongmai Maru Tara Taruk Barrel Cartridge ki Ani Incise Rifle ki Kapthokraba Nongmai Maru Chama 303 gi Kapthokraba Nongmai Maru Taret 7.62 gi Kapthokraba Nongmai Maru Nipan 36 HE hand grenade ama, sinus hand grenade ama, WP grenade ama, detonator ama, AK rifle ge magazine taruk, incise rifle ge magazine tara humdoi, SLR ge magazine tara nipan, carbine magazine ahum, 303 magazine taruk, LMG ge magazine mari, incise LMG ge magazine mari amade, stun cell ani, tear smoke cell ani, stun grenade amani haidi. Indura Mai Pakna Lantheng Nakibagi Damak Bir Chakra P Kraba Squadron Leader Rizwan Malik Sainik School Imphal Old Boys Football Club na Harau Tayam na Okre Mahana Taukiba Tabapu Tagatpaga Loinana Ikai Kumnaba Utkre Hairi Huzik Atemba Break Amatang Longminasi Atamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Give me gano. Other become more. Sige yung say, next time tinacheksin na laksilaga tamlo ba nine? Dadarang se, juhar habaga am takidrabo. Asum na, mayam na machalbog na option lugum. Basige yung masibu, aso yung anpo kada batagi. Next time napseli. Next time juhar habaga yung laptop na nabasim bani. Zaman mo isi na mana, concrete katok na tinaba matanda, kapag ng amok na hingal adli. Next time strength is in the quick. Break imatong makatarak pauda. Federal Students Organization Kanglaipak Fesok Mayai Loishanga Leptana Chathaduna Lakliba Drug Awareness Campaign gi saruk ama oina ngasi su 1-day drug awareness campaign ama Chaw Yaima Higher Secondary School Thaubalda pangthokre Thauramadu en bobo maitaina mahakna thengnarakhiba mayai kaba chinjak singna mangonda pikiba chaitheng singi maramda wangangkhe Drug Awareness Campaign asi tongan ba mafamda leiba high school higher secondary college singda fesokna makhatana leptana pangthokhi gani loinana tinjang kaijang daba mahairoi khunai ama oinabagi damakta fesokna mayai kaba chinjak singe mayokta matam pumbada lepkhi gani haikhi Protection and Preservation Committee Manipur PPCM ke meyang makhada Lamyanba Irawat Ningsing Thoram Observation Committee Lintongna Senduna September Thabum ama chupna pangthokadaba Lamyanba Irawat Ningsing Thoram Wahengbam Laikai Lairembi Manakta leiba PPCM ki office ta hogdokre haina Lintokna Thadorakpa Cherol amana haire
Cherol asina makha taraduna thoram maduda PPCM ki convener Fairojam Nando Luwang, Lintoki convener L Syam Kuman, Lintoki co-convener KH Gopen Luwang, K Thoiba Maite Amadi, Y Tikena Maruiba Mioy Sing Oike. GP Women's College na sinduna numit tara mangani chumna chathagadaba diet amasung higher education ge faculty members singe knowledge exchange program loishin kre. Directorate of SCRT amasung Directorate of University and Higher Education ga kusam naduna GP Women's College ki Central Holda pangthokpa knowledge exchange program loishin bagi thoramda Danamanjuri University ke Imphal gi Vice Chancellor Professor W Chan Babu, Directorate of University and Higher Education ki Director L Radhakanta, Directorate of SCRT ki Director Professor A Romel, GP Women's College Imphal ki Principal Professor L Rajena Thauram ki Athoiba Mithunglen Singh oina saruk yakhi. Program Coordinator Academic Dr. Achom Roshan Kumarna Chatha Jariba Capacity Building Program asida key area kharada ahenba mityeng thamki maru oina innovative pedagogy, technology integration, research and publication, media, film asina chingbani. Academic khaktana taba tongan by hiram lam kayada saknairabi kayage wakhal lausing makhoi gi experience life lesson gi lauhannaba knowledge disseminate tawbiram nabasu hotnaki. Legal expert amagi legal gi viewpoint law enforcing agency maru oina state policy amadi cybercrime social media ga mari lainaba mityeng sing amasung medical sciences pu maru oina student mental health and adolescent psychology ki matang da yahanba amkhidre masigi award pa asigi da mangakpiyu ajasing na ubiba pukning da fawbiba award apa sing aikhoida takpiramba amasung matung da silakpa program sing da soidana menkhatna ba hotnage haike. Scheduled Tribe Demand Committee Manipur gi matam sangna President Oiramba Diras Yumnamna khanghaudana leikhitabada Mitei Maitai Tribe Union members singna awaba phongdokna kre haina Mitei Maitai Tribe Union ge Organization Secretary Takhelambam Parijatna Thadorakpa Cherol amana phongdorakli. Cherol asina makha taraduna mahangna leikidaba asida Mitei Maitai na ST lista channaba hotnabada chawna ahoba ama lehauragane. Leikidraba asina college tamlingai matam nising amaga chamapan humputaret aduaidage mahakatinaba maruk mapangsingda ST lista channabagi ihau asi hogdokpa haukrabani loinana ST lista channaba hotnabagi khongjang kayada mang thaduna saruk yakiba misakni. Leikidraba asina Industry Department Director Oiringai desu achoba thaudang laukiba misakni yelhomi oiriba Mitei Maitai singna ST lista chanduna furup macha asibu ngakpi senbiba mathautai karigumba furup asina masagi leijariba political socio-economy amadi Lenbu ngakpi senbi haudrabadi furup macha asigi tungi laibak yamna awaba oigani haiba wafam sing miyamda toina haibiramba luchingbani. Mahangna laikidabada asida Mitei Maitai Tribe Union na awaba fongbaga loinana laikidrabagi thawaina mapugi laikolda ingna chikna pothaba oirasanu haiki. Aroibada maroiba pau amukana pizari. Farmers Demand Day haiduna chamaga kunmapan suba Jananeta Irawat Man Celebration lising ani kun mangagi thauram ibudau sandong harautel kumbida pangthokre. Huzik pawagi oina STV na pizza pa pau matang asida losinjare miting tabir pumna mapu amukana